Mi ani nungsinabada aina nangbu nungsire haiduna nangna aibusu nungsigadabane haina expect tawbase khwaidagi pangba mine. Nungsiba haisidi thamoidagi mathanta thoglakadabane kanana su force tawba yade. Adubu dada ngasidi yam harawe nangna adumna thamoi singna aibu nungside haidokpirakpa. Aina nangi thamoigi waro somta khangdana nangbu ayogi hotnarubase. Ai khange bema nangdi ai yaudраbasu hingba ngamkhini haiba. Adubu aidi ngamoi aidi sungam ngamoi. Aduna aina isorda mikup khuding nijai lausingadaba leirabasu ai hana laushin biyo haina maramdi dadadi nang yaudana hinghomba ngamoi. Adu aise nangi nafamda nongin aidi nongin da thaza mangonda kayada ngauzaba magi mangalda nongin da kayada kalakjaba phana kana paikhattuna honai phana wangna paikhattuna sonai nongin da thaja magi manakta bu yoba phangjarabadi amuktang oirabashu haina adubu ngamkhide sungam ngamkhide aise nafamda nongin ngasidi warawi tasengna warawi sembiba mapu mangonda warawi nungai mankre punsi nang haidana punsi nang amuksu wajau haidana tawriba punsi gi changyeng nang na khanghaling asidi aise kanano aina lepli basina kadaidano